Manipur ge hojik leiriba demographic threat asida political mileage lobagi wahanthok leiroi inner line permit chatnare haiduna political mileage lobagi mahutta ningthina ground level da thabak tawbagi tangai fadabalai haina Lok Sabha ge MP Dr Bimol angomcha Bimol akoijamna phongdokre wafamasi Imphal East ki awachingda ngasi pangthokhiba leikhidraba mahairoi sapam Robin Hood ki ningsing thauramda phongdokhibane thauram adu yaururaba matung paumi singa akhanana unabada Impact News na wahang amada MP Bimol na Manipur gi demographic character asi yamna serious oiba issue ni chawkhat thaurange plan tawba yauna hiram khudingda thabak tawbada demographic pattern amade character ningthina khangba mathau tai lamdamas leiriba yelho furup asi masing yamjadaba oibana karam nangak sengani haibasi yamna maru oi mapandagi changsilakliba miyoi singbu citizen natraga non citizen haibasi ningthina khaidokpa mathau tai loinana Manipur gi pattern of population growth ki matangda khana ningai oiba kayasu leiribani haike mahairoi Robin Hood na ILP gi ihauda laikhidaba asimak demographic kamari leinaribani haiba wafam thamladuna mahakna laikhidabada ikai khumnaba utpa khaktana tana state asige demographic threat demographic profile foreigner changsilakpagi matangda tawfam thokpasing ningthina tawbagi tangai fadaba yamna leiri ILP chatnare haina lauthoklaga mamingtagi namsinduna thamlabadi Kanaba karisu leiroi ground level da karamna thabak tawri haibasi yengsinba mathautai masigi mathakta lamda masigi yelho furup singi oina su yaifanaba amade state asida lakpa tourist su akaiba piroidaba mawongda leibak machatana thabak tawbagi tangai fadaba lei haike Rajniti ki wante akhoi the demographic threat am lai se sidai the political mileage lawgi atha thok te sit genuine concern ni akhoi ki population growth ke pattern je akhoi on economic planning to so ka doine ba any planning to the changba wane ba regulate ta hogdraga di complete cultural sphere dagi economy dagi kai dagi even existential level da akhoi ki furup te so ka doine ba demographic characters akhoi constantly thijan mam changi hoji bhabu gyan men ta dri ba fazana organize or akhoi mase khandok pham changi aduga mileage to ka doine NRC to NRC even Prime Minister na bhabu yadriba pone ba tak chaluraga di ai kan pangrage gaina man ngang leiduneba aduga foreigner ga citizen ga khaidu ga adugi process regulate tawum di changeba khoida aduna tana sum changdan lai changraga tinjan graga gyamen tawdo de khoi demographic character solakkaneba si substantive webni ILPS moina thangre mileage ne lorga di namathamoi semanga de ngasai ne ground ka mine implement tawda gi take follow tawda gi haise ai haise ni India gi citizen lakpo su yam disturbing oiba moida ko na khoi gi tourist ki flow da disturb tawduna ba chesu su take dana ba linju sinaba haisine